Money, BJP government matamsida NBR matam pokhai mana pokhai le rantra matom pokhai de bako pokhai ba krai de no yong ko sum yang jan ki pokhai ba hu krai de no 29 April la dai de gi hore akoi Chosampur da koi gi gym sanga bai kot pa gi to ba relay chat pai ko pa dai de hora kanda 3 May 2023 da moi gi Jelengam project ke manung da yaw ba khwai de main target of central administration with legislative power or union territory have a potugi potona hore then adugi mathang da huji marak smai chum yanaraga khonarga saka ka lang matam da mate kare khon eviction gram urure eviction je war gudar eviction gi manung chan part and process oina Shillong gi Manipur red line lai next kari oidonu huji khangde Manipur as bai to gai matungi lakadu potse alade khon ngasai mui bhagi business oigan gaduri brana ka kan thang reina jong tham jai je ka san tam gi matakta orak pai then madugi mamang darim kari lerame su gi matang amu lerame magi project tu manung channa 2005 tagi horoga 8 tripartite agreement sign tro marak ta khara amu ekoi assembly na warip ama lorogan su applicate to gudne han chatna gi de kai no da mapung pha do warip oi vai ni ko aduga amuk su madugi potu yaukhalak pa matam da su dugi tawugi hona na bahona poda mamang da kari yalammi haiba matam da ST gi list any cookie tribe se 2003 da amuk yes thamame kanana recommendation pithu me akhoi Nagagi chief minister ariba lion of son of India and tholamba pawung shangi matamda recommendation pithu me yabagi pithu podu yaren pithu amne recommend tor manaka 2003 da arige hujik langnar ko matam ke dore BJP na congress BJP langnar da si me anji puthu langnare sigi posi langna binu haibne khon haibde adudi phare ba sai ka kana ha kenom ni ja andak Kangla da Chosampur da visit to prime minister do akhoi ki elected BJP mi ke am khut chom ge haiba question nam lai praja miyam kana chom ge kana wari sanam ge adu dagadi MLA du fok da khut chom dragadi elected miyam khut chom na bagi pot am lak dragadi akhoi ki praja sing di kamdau na prime minister na akhoi da thaja da na punjal lak ba haiba do noina khut chom di kai no da nakoi na praja ya na ba chate Prajana na koi mat kari bol to hole na koi mat to wang angali na koi ki weakness ni madu yadri phawda noi gi damakta aina kari to doino noi na san to jagadawni it's state subject na koi gi pot thoi bido union subject te koi gi thabam to noi na korokpa paramilitary forces mem thabok to thara ina mi kya thara hai ba pot mi di kum kana swai de khona di mogi manung da politically mature oi da ma pan tholokpa constitution nei na da ba law nei na rakta ba are rule of procedure and conduct business of Manipur legislative assembly nei na di ana kona harai poching je ai kon lari hai de ko kan khang de kaw u ba kra de ko na hai je ai ko ji ke ge ni yumbi oi ne ko na hai do ado ke ge na dum matam bunu mukti yumbi oi ya ro ba ado the intellectual mayam sing do huji kai do lege intellectual mayam do ne buji dakala idi si mat tanja ji da ado ta ga ai ko na ngachai ko ne hai ne it is the responsibility of the intellectual to speak the truth and expose lies hai do Hojik achum bangang ni aranba puthoi ni haibje kanano ba hojik punsina ba haibasi sahi ani hela bandana yasinana ba adum center gi achobo dolam di laibra haibasi ko myam adum wakhanda concept toroga lei po ne haitare lokhom chu thok praina khanjai maram di role se lodana akoi gi Yasinar u haibasi makti akoi da tabada khajik haiba tare ani maksi line heti yasinam se nang choi su yasinare se hairaga poto sambalam di chauna khar lai pendana asai matangi da yasinar u haibas da center gi thamai ba meeting se kamai tham biningu ja koi di ta sengna center thamai meeting se de koi ta sengna Manipur da ko politician mayam sing hai tare koi ruling da leibir mayam sing de hauraga koi ruling mark ta yauram ba makoi gi dol de dum ka ba cookie gi makoi MLA tarana taroi ba moi gi steps yam lan ba constitution ya da ba constitutional provision manung da chan da ba pot amani union territory aduga state legislative power piba makoi na ma talba potse magi criteria myam dai ni fulfill tawdo do section 3 da constitution article 3 da section hai article 3 article 1 myam sing do madu loi nei na kana madu da koi gi piba ya da nati piba ya adubu moina to ti matik su za da ba aduga maram za da ba aduga illegal encroachers illegal kano sing gi myam sina hype tare makoi na illegal immigrants myam sing sina tawri potse masagi mafam na taba jaga se la kana masagi maram dam indigenous people sabagi poram yaw ya da koi gi ngasi da gina ekoi sahi 1949 da ekoi na kano da Indian Union da merge tawgiba matam da gi hawraga hai tare ngasi phawda lakba hawjiki leingak na ngasi soliba mapangan soliba marin thoktriba marin ting thonga thabak to bangam jise adai da gi hawna asoiba mayam ama lakuduna ne si sina maram ora kan ne hoje koina the red land Manipur rasbari gi matang da thoiba thokdo wa thok tholaiba aduga ekoi ta sengna masi threat in Manipur culture and historical fabric ne koina lawri pochine ngasi makta je koi dam college student union na ta sengna solon jan na ekoi keno to ba hogre aduna ekoi gi tongan ba ekoi gi sense of ownership and responsibility se ekoi isana ekoi je iramdam kanglei pak se laiba Manipur laiba ekoi gi leader sing sida yaudrabani na madu gi followers mayam ama tholok pochu ting thokna ta sengna hai kare
tawbu ngamdaba pot ong lai swai matang sida ikoi hojik punjan bangam daba punjalu har koi pot chi chap chana adagi instruction pirak pra pi dabra haib se koina paper sing dadi ikoi highlight taroga fonge adubu chap chaba documentation ikoi ude adubu nahan makhoina tarik nipan da ikoi evening pung manga makhai da sadar batel ma ki manipur bhavan da phanggi mifam du da north east ki bjp in charge coordinator oiba ikoi dr sambit prata ga phamba matam du da makoi khara thajaba khara makoi da pirakhi haina koi gi statement ama ikoi gi moi convener bjp legislative party manipur kem delhi na thadorpa kc bom chalamna ac gi mln thadok ki wafam sing du da makoi point khara yawe adugi mathakta madugi no makhalaka nonga lag mathangi namita koi tarik 10 da or mane koi 10 ni mane adreida maduda koi gi national general secretary organization bl santos ka moi punga mu maya da khangnaba matam khanagi buda makoi gi delegation members taruk na sai swais dai koi na koi chief minister tanabani haiba mayam amasu adagi hanagi former chief minister su yauna hai tare even speaker hingi ji uti assembly da speaker gatani ada speaker ts haitaba da yaure former cm n biren yaure ts bisorjit yaure yunang khemchan govindas konthok jam aduga kc bomcha makoina thangiba pota hoji makoina center gi leaders sing unaba chatpase ekoi ta sengna manipur gi hoji oriba phibam ji khanaba chatpani stage sida ekoi ta sengna haragadi shanti hanjalakna bai da makta ekoi khanaba chatpani ha wafam singna ahma thamaga makoi statement ani subuda center na local eliba peace process sing da ekoi na kari tawba yai kari tawgadage aduga chap chaba ekoi gi ta sengna haragadi ekoi gi inclusive popular government swaidane inclusive ai wahai sinar ko dane bauji paper sing da su ekoina thengnari ba ekoi gi chapchane statement tholuktra su hana yasinna ba manung da poro aduga government si ekoi extension tawdana pr lai chimung da semani hayana interpretation among tholai jena idi lawe sigi interpretation si thoga leiringai mathakta ekoina delhi da ekoi gi ta sengna phamni ba pham dana ba chatpoina ngasi di mayam na su dum lowri ekoina su uri praja singna innocent common people singna somda sumaina tawnai marakta ekoi gi chapchana makoi gi ekoina constitution na piriba division of powers da executive ki legislature gi ko judiciary gi na piba singsida kanana khwaidi mathakta netlaga leiri no leigado no aduga praja miyam gi damakta loina order gi matang aduga leiriba any society si peaceful on run tawna ba ar good governance ama leina bai damakta legislative power legislature na oiba makoina khwaidi gi maton tot pix da phamma ganda ekoi miyam ji bu ngak sen bidana ekoi miyam gi damakta law semda rule law chana ba lebak amu hen ga dawni haibse kaw bu mihut na masing yam jalak ba haitare aruga tasengna ekoi gi tungda lakadaba surol generation sing damakta ekoi kari taw mathau tai kari tawgadaba no haiba pots gi matang da khana nei na bagi matang sida puthorku matam da ekoi masil si yengthina ba yengjina ba jingkhaina ba potuna maram mora kanda ekoi ngasi lengak shasan taw ngamdre administrative failures leire constitutional machinery breakdown tawre haidana bo constitution gi provision manung da leiba article 355 manung da impose loksalaga mapan thoktam thamma matung da matam kharagi tung da haitare hanagi former cm na sudden on resign to thoke post in maram moraganda ekoi ta segna article 356 impose to kan ngasi president rule in leire president rule leiba manung da ekoi hana popular government leading ai da tawung amingam de haner mama mama president rule la amatung dong kari tawge handa bureaucrat officers me mama manipur da is officer mcs officer ips me mama leire ko makoi sing hoji kari tawri makoi na lewak si ta segna government am leading ai da elected sing da mikhal mire mihut mayam da ge khala kan da ekoi mayam gi lusing mane thamising na kaim tawdre haram poto ngasi bureaucrat ki makutta leir matam da su aikoi gi da sengna haragadi yamna historic oiba aduga maharaja buddhachandra du namdana fara kanda force annexation to hon gibani aduga merger agreement ne hana yenarag leiba yamna historic oiba jaga sida ekoi mapama haragi mapama pu masak khangdawa haibagi type da tahalakda archaeological survey of india aragi even ekoi gi pda natraga ekoi gi art and culture manipur gi natraga even manipur gi matam matam gi leramba mayam ama leaders mayam ama su masi kannaba honarangonen khalli adubu honaba targa sing asidi aremba tahangre aduna tasengna iful ongre nongda thukai bana te hana sengdongna rei semogi executive engineer assistant executive engineer nupa na sendorokpodo adubu masigi potse ekoina ngasi tight kaino amaka thengnai article amaka n biren sing 5 years battle to save land settled by pr hana amaka toroga article amaka nore mohon irpa mo yawe aduna mana haibam yawe koigi ipai bu sing haramba afaba thaba ama taw matam yam sangi sagat pada aduga thugai kai ba destroy to was yam thuna thugai be
ipai puna haram badung asidi yam chumi hai wafam yorame adun mana 2017 dagi hauraga mana magi sigi lane se secure oina ba hana pata leram da pot ki matang tana bagi adagi koina pata adu tana ba hona bada even dio mayam ama koi ihandana get taroga GT da tro ihel ta udai lak tori masana personal oina sangma da smaini ihelle dagi suma sangma na sumaina kano pirak padagi madugi pot mayam sing du koina ngasidi koi lease oina 30 years ki madugi ayaba pira kan da haitara madugi taxes oina yam gibani matam aina article theno 97 90 lakhs ko 1 crore maya sura amain thira kan ngasidi oire sigi pot laiba pot mayam sing je koina haibana phobana traga fataba government ama laiba matam da praja singi wakat pham lai hauji ekoi wakat pham mafam rang khangde adagi hauji media mayam ama loina raga chat kadra ekoi gi silong gi kaino se hauji president manung da even governor gi miyeng makha de invite tor kan mari rena department PDA to guide the general wa art and culture department ani sina madu togadra haiba potu ekoi ngasi udre madugi kaino amasu chat khre aduga hauji amu aikoi gi lairiba lengak sasan tawbiramiba aikoi gi hana gi former biren na lead torga leirambada magi cabinet council colleague sing jina su manung da amu yengchina ba singkhaina ba laiba aduga aikoi gi taseng na haragade aina oirege hana tholaga lepasu ngamdaba ai thadu oni haiba jo haidaba pota resign on pulap su tawthokta aikoi gi PR leiraga thamba somdana double engine government ji kannaba hona ba center su BJP laibinina north eastern state engine masamu oriba manipur je dum kannaba semgatna ba hona ba yana lawe aduna ngasagi piraiba title heading haidare unite before popular government je masidi koine unite to biro haisi even cookie kangu to katangi wafam mandre agi pota ko masigi potadi ai koi gi valley gi leiriba makoi manadraba mayam ama moina absolute na taraga su makoi tara do khaidokraga su makoi kun ga taruk tre lemuraga su lehori ban han karna samala punumita NPP gi hana joy kumar na madu chatkiba kem yaw gi koi masak khangde mari lene de har mada karna samana mo magi semak pataraga di support to ne hai pot lakrabnina manung da government ama sembagi planning policy chap chana yat paloiba aduga ta sengna hagadi CM oidoje kanano haibju sing masak khangdan leiba pot amuk lai swaisda aduna ekhoni he haibane sidi hanage former minister N Biren adum CM janu oina halakpa yabai film lai whether good or bad pubinaba laitabaduna maram warakanda te masidati ekhoina magna yalamba polam mayang manungda ekhoji am kan kana ekoi ga samda yauri ko ekoi degen khang haiba matam sangna journalism gi field da koi toina puina lakro aduna ta kawai mangda ekhoina hana thaman janing wafam je adubu ma masasu journalist orami adubu masigi keno gi red lane ekoi gi manipur rajbari si matang da sep tawno mana khonaramba adagi manipur da drug ki war on drug tawramba aduga illegal encroaches mayam singsi masi compromise toroi forest land da reserve forest sanga ibising je masagi lamda deport tawni haiba poaching haraga lam budung asidi northern state da ngasidi adumba illegal immigrants so called narco terrorists or cookie jo proof singna tawan ba jaga sing nagaland da ari mizoram da atopa arunachal da torko pot mayam jina ngasidi ma pioneer oibi pot lai adun ekhoina swaida phabantra phataba leibak sida tungi ekoi surul singna madugi research tawjaningba natraga ekoi gi puwari khongul lina bo honor ko mayam da khongul muthana bagi pot amaka PR manung da government of India aru hujikti aru central government as well as ekoi president rules leramina magi miyeng makha da governors rule to manung sida tawan ba tawhoi da thok mayam tawsalakosdi taseng ne khone somda unite before popular government haibase masi ekoi punna masi gi mokoi gi lingjen manada ba potu gi khudung sabam lawra kanda mamang haktak te gi ipa bo haktak te gi honin do palinga de ongna khoi masi munau khanara kanda khoi gi landara khiba mayam ama mikha pon gi mayam gi wari mayam ama ekhoina madugi leiba history mayam sing asi na hongna amu create to hona ko da mayam sina po eduna makhoi gi government semantraga semdaba paibantraga paidaba amana oibanda oidaba da parjadu ji thoini importance oidaba taraga su hojik leiriba conflict sigi waroisinama aruga hojik leiriba praja singi grievances mayam sigi haitare justice phangnabai damakta aruga constitutional protection ngasibo ekhoina phangdana lisang chin lakpase ekhoi ngasidi 38 ruk suba PR ngasidi constitution failure oire administrative failure oire haiba posida ngasi adugumba posing je thoktanaba aduga praja singi wakatpham tanabai damakta ekhoidi masigi topics na ama oiragasu mayamdana punjan birkan praja gi awaba grievances aduga inconveniences mayam singse thonnaba leiriba posing se thonnana hona da wakan khitang di khandamina ba makoi je matam yaure aruga sigi unite before popular government se cookie wagu nate ai wakhandadi cookie kangu dudi sumaina thamma thengkang ke ajda makoi di yawbu yaroi makoi gi lalobu singne yade suda leiriba kanguna makoi gi civil society and organization yade haibase constitution gi provision yawda pone dum kakthalaga muthatlaga aduga tawna bo honar aga koi masi siamagi tanja dum lakane khale aduna aikoi gi swai gi oiba mayam mama lebak nungsiba machinda saba thamoi nungda yawdra haina praja miyamna hangi che madugi poto aikoi thamoi da
ꯑꯗꯨꯝ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯂꯩꯕꯥꯛ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯎꯠꯄꯤꯌꯣꯅ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥꯅ ꯑꯩ ꯄꯥꯕꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯗꯤꯐ꯭ꯔꯦꯟ ꯅꯥꯒꯥ ꯀꯨꯀꯤ ꯑꯗꯨꯒ ꯃꯩꯇꯩꯒꯤ MLAs ꯃꯌꯥꯝꯁꯤꯗ ꯌꯨꯅꯤꯇꯤ ꯑꯃ ꯃꯦꯗꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯒꯚꯔꯅꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯧꯒꯗꯕ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯀꯂꯦꯝꯄꯥꯅ ꯍꯥꯏꯈꯤꯕꯗꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯆꯤꯟꯗꯗꯤ ꯌꯥꯝꯅ ꯀꯠꯊꯣꯛꯑꯦ ꯍꯥꯏꯕ ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯏꯒꯤ ꯏꯚꯟ ꯊꯥꯒꯤ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯦ ꯂꯥꯛ 2 ꯈꯔ ꯍꯦꯟꯅ ꯐꯪꯒꯅꯦꯅ ꯈꯜꯂꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯁꯨꯃꯥꯏꯅ IDPꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯁꯤꯒ ꯇꯧꯔꯦ ꯁꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯄꯣꯠ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯥꯏꯁꯦ ꯌꯥꯝ ꯉꯛꯏꯁꯦ ꯅꯝꯕꯔ 1 ꯁꯦꯟꯇꯔꯒꯤ ꯋꯥ ꯇꯣꯛꯈꯤꯁꯦꯕꯀꯣ ꯁꯦꯟꯇꯔꯗꯨꯗꯤ ꯃꯄꯥꯟꯒꯤ ꯑꯥꯎꯠꯁꯥꯏꯠꯅ ꯈꯜꯂꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯇꯤꯚꯁꯅ ꯂꯧꯈ꯭ꯔ ꯃꯣꯏꯒꯤ ꯌꯥꯝ ꯅꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ IDPꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯄꯤꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯀꯩꯗ ꯑꯃꯗ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯇꯥꯟꯕ ꯁꯦꯜ ꯈꯛꯇꯪ ꯐꯪꯕ ꯅꯨꯡꯉꯥꯏꯍꯧꯕ ꯑꯇꯩ ꯋꯥꯔꯁꯨ ꯑꯩꯈꯣꯏ ꯋꯥꯗꯦꯅ ꯂꯩꯕ ꯀꯣꯠ ꯃꯁꯤꯡꯅ ꯑꯦꯂꯦꯛꯇꯦꯠꯁꯤꯡꯒꯤ ꯀꯣꯛꯇ ꯉꯁꯤꯒꯤ ꯍꯥꯟꯕꯁꯤꯅ ꯃꯁꯤꯡ ꯌꯥꯝꯃꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯑꯆꯨꯝꯕ ꯄꯥꯝ ꯑꯃꯗ ꯑꯆꯨꯝ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯉꯥꯎꯕ ꯇꯥꯔꯒ ꯑꯋꯥꯕ ꯇꯥꯔꯒ ꯂꯥꯛꯏ ꯆꯞ ꯃꯥꯟꯅꯅ ꯎꯏꯌꯦꯅ ꯍꯥꯏꯕꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯦ ꯏꯆꯨꯝ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯔꯣꯜꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯂꯧꯔꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ इरेजिंग मणिपुर पॉलिटिकल लीगेसी है तारे जितिको सुमाइना अखोई खनबा यारे अदुगा तसेंगना हारगदी मोगी चिन कुकी जो फ्रुप सिंगजिना कांगू सिंगना दुम सुम सारागा लैबसी मांगना तारे अदुबु अखोइना थमजनिंग वफम अमना रूल ऑफ लॉ हैबसी क्राइदगी फंगने कॉन्स्टिट्यूशन युनुंग लैबा लॉ आर्टिकल मैम सिंग निथिना अप्लाई तोब इंप्लीमेंट तोबा अदुगा मदुगी तौबा ngamnaba मागी प्रोसेस सिंगजे कांदना चटपा काली सि कांदे हाइबा ngamba लीडर खरा मथौ ताय whether ahन होबे ना होबे अदु कोइ नहा दे प्रेफरेंस पी कोइ पिजनिंग अरु इवन कोइ से पॉलिटिशियन मैम मरकता कोइना कैसामतों एसीगी कोइगे इनाउ महेश्वर जाइनि हेक तोइ थागत छै मरमदि माना इरांग ममांगदगी इरांग मनुंगदा हौजिक फोक्ता माना लौरिब रोल मैम सिंगसे कोइना कलपजु फाउजै मदु याम थागले सिंबो सिंगसे कोइ हुजिक मथौ तायना खले अरुना कोइना कॉन्स्टिट्यूशन के आर्टिकल सिंगदी जसेंग धप खरा तौरकांदा हेता कंप्रोमाइज तौबा यानि काइन खलिबो सिंगसे ओइजु ओइरोय याजु यारोय ngamsu ngammoy aduna separate administration ngi manglan dumudi kechu mangphawno roina tamjaningi masi pot sorakhiba mayam dudi koina hangalaga nganguragana madi BJP wala mane congress ni harakani aduna masi ngang thamjaroroige aduna ta sengna haragadi aikoina we are losing our ownership responsibility ka haibse yam chumu wafam moina ngasi laabane ngasai koina mamangi round aina rasbari gi matang khara pijagibido aduna let your smile change the world but don't let the world change your smile haibse aikogi leadership singjina masi role loribisin khambum thue मरमदी कईगिनो हाई कांदा अखोई तसेंगना मखोईगी गवर्नमेंट फॉर्मेशन सेम सेंटर की रोल लौदब हाइबसे अखोईगी तसेंगना हाइदि रूल ऑफ प्रोसीजर एंड कंडक्ट ऑफ बिजनेस अखोईगी मणिपुर असेंबली की लेगनी अतोपम लेगनी पार्लियामेंट की लेगनी लेइबा रूल बुक ता अखोई सेंगना कातुकान तौरिबा मागी प्रिविलेज सोकपा याबा मयाम ngang मयाम नत्रगा सोलिबा मयाम responsibility lawgदबसि कईनो मखोइना करियना खनगदबनो मखोइसि कनानो मखोइना तौगदब थबक थरम थौदांग सिंगना करिनो इलेक्टेड अम ओरकांदा हाइबसे लोइनो कावबो मयाम अमा चथरकदुनि ngasi erasing Manipur political legacy कोइना हुजि थमनिंग ए पोतसे सिगी matangjida aikoi tasengna haragadi ngasi de koi tongan ba aikoi gi tasengna huji ki Shillong Redland gi matangda mogi Shillong da leiba association manungda Shillong Manipur Student Union adagi MIS adagi MECS Manipur Sahitya Parishad Meghalaya adachi yauna adagi koi somda mayam gi obida World Meitei Organization Harikon MSU MSF Desam TSA adagi Rajya Sabha gi MP adagi Lok Sabha gi MP mayam changno law na kana rekeno कोई सेंगना सिददी कोई लाउगदब नते चेनरीब मयाम सिंगसि कनानो करिगि दबक्ता चेनरपनो अदुना अखोई तसेंगना हारगदी मसि करम कांदगी कोई यामना हिस्ट्रिक ओइबा अदुगा मसिगी पोसि कमाइना अखोई फंखि करावाइदगी 1935 दगी मदु अखोइगी ओइना पीरगा लेब मतमदा मदु until 1967 68 अदुइ पोक्तंगी चनबा लेरमबदगी क्याम वाना ममांगी कनोगी सिम ओइबम सिंग तानाबदुसु तानाबिरमे अमरोंद फरे अदु मदु मांगलिबा पोतुदा मदु लोइनमक थुगाइग्रो
loinamag yai khaigro haiba pot yawbuna teba masigi pot si phangam 8 February da 2021 da masigi pot si phangam matungda holding number G766 belong to government of Manipur with defined boundaries and magi north south aduna piraga leiba mayam se masigi matungda di planning development authority da magi anova guest house sama alongside with all structure thamaganda saro haina 14.92 crores ki amakha ekhoi gi tasengna haraga di DPR ama sarakanda 2022 da DPR sare aduga NEC na yamna kupna yengjelaba nainarba study tor matungda approval si NEC na July 23 da pitokhiba matungdagi makhoi se 26 pok loisan magi pandam thamaga sarakpuduna hariba guest house di almost nearly completion period 20 April 2020 board laithokre laithokre nga saigi lairiba portu nga saigi award to receive magi construction du MS Metai construction haiba limited 2020 pibini hai adu moina adugi sabi ona pirambasi government Manipur gi art and culture gi department gi site gi pirak poda moi gi title charamadi infrastructure development of heritage complex Rajbari Shillong with a guest house and restore exhibition hall and gallery haiba poda saraga leramadu hujik thong thona audi lehori ka haiba bosi aikoi ngasi di yam karim na bi pot amda lai aduna swaida aikoi chengna tawdaba thabanga tawdaba thabang toroktamnina praja singna amana bu urja amana urju mihut haiba posi lakpa matamda hujik hana gi mayam singse outet re pamdre na hujik hariba potsine aduna aikoi chengna haraga di aikoi gi conspiracy theory haitare sige conspiracy theory se hujik se manung da sum holaga yalaga thugainaba muthatnaba namjannaba sinking community oiginaba aikoi mite proof se thamambado mapan tholopane masigi posi mapal tholai habi chap chawe example bo handaki Rajbari thugai bagi matang da red land Manipur Rajbari thugai matang da ithamjage madugi manung du ne khoi sengna khoi gi Manipur gi lariba hana gi former CM adagi current speaker adu atope MLA mayam mo khoi kontaruk si khoi gi out of station oile ani subada amuk khoi ta sengna haragadi khoi gi PR laire khoi huji ahum subada thokodriba thugai gadrba Manipur gi historic oiba aduga historical monument yamna maru oiba maming 1949 gi marjir gi matang gi potusu adugi posi gi state tu gi lenga po oiba head oiba council minister head oiba Meghalaya gi CM Karnat Samaj ne Manipur la aga leine aduga ai gi knowledge like ai sumain thugai hai gi de madu Manipur government thugai bine na SARS mana jomu paper tawre swais da ai khoi se tasengna Manipur gi lengak sasan Manipur gi miyang gi mihut praja miyang gi muni leribu singse mapan gi external forces mayam singsina adum tong ba tawya ba masagi oba masagi chapchaba political identity na traga masagi ba fireb masagi ba standing masagi ba responsibility lobo ngamdra adugo mayam na sana ba dum chalaga ra haiba potu ngasagi moi mayam gi manung da hikpa manadaba pukchel khojel tinadaba chamina ba yadaba aduga candidate amoina ngasi lepro matung da mihut amoina MLA moina ka gi taragadi ai ji whole Manipur state gi mihut ni ko ai ji kauraganda magi jaga du pixel laganda politics to udong torpa community gi maji politics to udong tong rakpa se cookie naga then now hauji ekoi da sengna haraga di muibhagi somtal visit se hayeng tarik kai kuidre numi hatang tang ai chele ko sila ko se khoi no ngasi di mayam na welcome taweba kawi civil society organization individual ekoi yauna hana loinamak against ekoi gi tasena jun I think thok ta mana greater Nagaland talakpa na se kano do huji cookie len tan bu chamana torma potugi tongna bodu ngasi di khoi di kano ni yellow fruit ta ekoi maitei ga na goji gi naga gi fruit to singi jigani naga gan tangkul gani sigani an haiba potu da ngasi di muibhala ko ji mana kari malo lolom ga do na haiba pot da huji red len gi huji kai bagi wathok lai ngai PR lai ngai wathok lai ngai taishat mangam dringai lai ngai leadership crisis lai ngai moi masen manung yang chen ngai da sigi mana kai gum tune ji ona tenena my wise voice control je tho magadi Manipur ji huji kari wi dun gyamen ta da pot am la ne then swai da di aikoi na ta chengna PR gi khudong sa ba lawraga hojik si yengo aikoi gi sing amadi tam gi marak ta laiba khulai pai ba myang khulai myang asi fagali ni phang ngarangi list me ama tholok matam da Chochampur jaga dagi Chochampur gi district manung chingna phapna local met pompi khara adagi the single barrel khara na phai adagi koi madu pha da gi compare to bunadi tawdab ji adabi matang am lai so aida valley gi any jaga jurisdiction chingba jaga dana highly sophisticated weapon me am phai na ulak pai pot amasu lakpa then sumba pot me am gi ani ji gi balancing to boda mana da mana pot lakpa adagi ekoi na ta singna paramilitary forces sing central forces sing a low riba togdang low ibo ulaibo mawung sing ste ekoi praja sing si Manipur da lalaw gi samasya namdha na bagi namada ekoi gi ta singna hadagadi ekoi low ibo togdang mayam marak sida ekoi gi laiba elected mayam jinasu ekoi gi tungi future generation mayam sing sigi ta singna hadagadi ekoi masigi posi kaim ta khandana ta singna hadagadi ekoi asumba torok pa mama yauragadi ekoi na arama toroga sel tan ma nungai na
tungsin basi yararoi haibagi pota laabra aduga tasengna ekhoi yauriba elected mayam singsi kayam thina logi against mayok ta leirudna adagi kainogi central gi leaders singna nangna si tarogadi si tawni na kainoda threaten tawbuga leiro sala haina praja miyam na hoji hainer e potsi dai koina government semangam dabni haiba potsi la ibra aro tagadi ekhoina hoji President rules si thatru ama sangdorpa February gi ekhoi gi kaino 2026 February 13 da loige da orangani sigi mamang da sangdokthringai da loi kaino da ekhoi government ama popular government ama install torni erect torni harai potsi ekhoina khalambadana amuk extend toroga 6 month ama vote to bai to da be PR thama extend toroga lakadra hayo potsu ekhoi ta sengna haragadi popular government semna ba hona bada ekhoina thamoina yaningdragasu ai mochina yaninge have pot like dragasu conditionally masigi si kaigumba aina yahodragadi masi government sembada ai support hodragadi mayamanga sok lowdragadi aikoi matungi lakpa election singda amugana mai pak roi koina khallakanda punba mifam amara handaki si haiba pot ta achobu question ma prajam yamna aikoni yauna hange adu tagadi swaida madugi potna ta sengna asumbo oramba taragadi oining ba pot amana oijaraksanu hanagisna oine kona oidasanu even ikona uji tanabda yaw haire ikan ikona hangi list yoriba hana saitaba to oigera natrag bishwajit oigera kemchan oigera govindas oigera tamura de sam yaw de tarajan yaw udeko moi malte oigera oining ba oijarasano ba adugi potu oirga taragasu madugi motive tuna ngasagi lebakan ge popular government tamaga praja ge awaba ta ge haibe mohta aikhoi ta sengna harigri koki na separate administration tanaga stick to boda maina aisu aigi power legislative power mang se hanjanaba mathangi election gi tawna bo tangi go keno semba chatpani aduna ngasagi unite before popular government hariba poche na khoi ta sengna adu katangi khallaga nasagi legislative power political power ga pambagi tawbo manbagi sayetnaba charak chahingnaba ma lakpa potuna masigi central gi leaders singna khudum bithil laganda na khoina sori swaidani na khoi si semdu oina tasena angang da khoi gi pick iba kindergarten da leiba angang chingda khoi moibu takpiri oja singna jagoi sadra kotana yamna nungsina khoi gi atopa khara highly qualified or college da university da natraga adugina wangba jaga da takpa khenaba khara una khoi angang sing jagoi sana ko duji yam nungai mung ta ina ko sumaina center gi leaders singsna na khoi di first and foremost duty to kaure first and foremost duty to protect the dignity of the house then ani subada to protect the life and property of common people adugi potu nakhoi se kemta khangdre aduga law da piri provider myam se nainadra mane procedure myam se kala chat pa yawdo uri se masi yaroi nakhoi amtang punjallu suspended animation thammission akhoi yenga thambibani if masina yaraktra ga dissolve tawge bukai karaga manipur gi engine macha che pungthu thugai su kai dena leigiba male na ichmai thamse okay sir thank you so much yam pasan thambiu zana akhoi guji ki MLA sing se leiba leba ki thoi be issue sing amasung revanches mayam se tungoina ramaga natraga akhoi phajana represent tawbangam daba masigi post moi gi phamdu gatang pamba phammun bai wafam ji de koinum pallaga lemne adugi poto ubana center na thillaka na taklak bahai trai na koina hana priority pige daba nang focal point to get post di maduna te na koi hana punsin ma dakar tai habe go form dum lakpra aduga simsu chauna wahanga ma achwa ma dum hangba ya ba potam phasaba wakalona mo jan puthok pire ai ohong de kesula oye glass once mai secretary ko mai je kedum tashin na ba ya de na ko manung dum creek chakre manung da chalaga dum lai ba mai layer ne ba ai khoi di huji yana ba adagi saidanga ga adagi na tra one on one chatroga dum yana bu lai bi film da lakre ba sigi yam maroi ba maram je kai no kan Indian constitution ni yang kan da khoi gi ministerial council and collective responsibility hai gi post da khoi yang kan collective madu kari chang yang collective responsibility number 1 da adui pot ni moi se tham iba pot se center na ko ani subuda majority support ahum subuda magi last option like resignation sigi ahum sigi moi khan gadam ne option sing je ko adar hojik si anau drama ma thole ngarang dagi article 164 of the constitution india da elected nataba ka san jai jo ka ngai pal jo ai jo aragi koi kanu jo eta minister wena ta happy ai power pi raga ko within 6 months nang elected am di oita ba aduga ma continue to budi ai oibe oidebe adu mai happy ai have lai budugi pota ai ojera gen tolopom ju yaw drama na gom da ko si irang marxta aduga magi size limit lai kaino size limit se si sina ne boji khana ta chalu ya se size limit si kaino da including cm madugi cannot exceed 15% of the total member of the legislative assembly dagi 15% dagi hen be adi haiba potno ko yawre ba aduga amu yamna achoba size to the number must not be a minimum of 12 na adu oigadam ni hana pi baduna maram war kana me region war kana punsina bangam dabani na ko di lawe ba pham yenar batana pham ngoi do mayam do adu itagadi masigi posida masidai da ikoi taseng hojikti masigi je haibda langane habde koi thajade yare masina taseng na haragadi makoi kari gino hagana power hunger oiba then political
politically mature oidaba aduga amuksu elected harga masagi kaseng kari harga de kari harga da masagi free laitaba kangu duna masing yambaduna aikoi ngasai glass akai bena pang tokju aduneba aduna hujikti government ama semak torsu manung da crack odum leidong mali leyo pose cry deno hujiki aikoi gi tasengna aikoi gi furup kanglu se munthik sanu haina sinba hidden directors mayam ama script iba mayam ama leide habse mayam na dum khangnarabane script sing asing rangi script na te huji pokhai wani BJP government matamsida NBR matam pokhai re mana pokhai le rantra matom pokhai de bako pokhai ba se cry deno yong ikoi sum yang janda ki pokhai ba hu cry deno 28 29 April adai de gi hore aikoi Chosampur da koi gi gym sanga bai kot pagi tobai relay chat pai ko adai de hora kanda 3rd May 2023 da moi gi Jelengam project ke manung da yawi ba khwai de main target of circular administration with legislative power or union territory have a potugi potona hore then adugi mathang da huji marak smai chum yanaraga khonarga gar saka ka lang matam da mate khare khon eviction gram urure eviction jack war gudar eviction gi manung chan part and process oina Shillong gi Manipur red line lai next kari oidonu huji khangde Manipur asbari tu gai matung gi lakadu pot se ade khon ngasai mui bhagi business oigan gaduri brana ka kan thang rai na jong tham jai je ka san tam gi matakta orak pe yai then madugi mamang darim kari lerame su gi matang amu lerame magi project tu manung channa 2005 tagi horoga 8 tripartite agreement sign throgu marak ta khara amu ikoi assembly na warip ama lorogan su apricate to gudne han chatna gi te kai no da mapung pha do warip oi vai ni ko aduga amuksu madugi potu yauksalakpa matam da su dugi tawugi hona na bahona poda mamang da kari yalammi haiba matam da ST gi list any cookie tribe se 2003 da amuk yes thamame kanana recommendation pithu me akhoi nagagi chief minister ariba lion of son of India and tholamba pawung sangi matamda recommendation pithu me yabagi pithu podu yaren pithu amne recommend tor manaka 2003 da arigi hujik langna ko matam ke dore BJP na congress BJP langna da si me anji puthu langna re sigi posi langna binu haibne khon haibde adudi phare ba sai ka kana ha kenom ni andak Kangla da Chosampur da visit to prime minister do aikoi ki elected BJP mi ke am khut song ge haiba question nam lai praja mi am kana song ge kana wari sanam ge adu dagadi MLA du fok da khut song dragadi elected me am khut song na bagi pot am lak dragadi aikoi ki praja sing di kamdau na prime minister na aikoi da thaja da na punjal lak ba haiba do noi khut song di kai no da nakoi na praja ya na ba chate Prajana na koi matkar revolt hole na koi mathado wanga ngali na koi ki weakness ni madu yadri phawda noi gi damakta aina kari tawdoino noi na san tawjagadawni it's state subject na koi gi pot thoibdo union subject te koi gi thabam thok noi na korokpa paramilitary forces mem thabok taw thara ina mi kya thara haiba pot mi di kum kana swai de khona di mogi manung da politically mature oidaba mapan tholokpa constitution nei nadaba law nei narakta are rule of procedure and conduct business of Manipur legislative assembly nei nadi an aikon harai po chingje aikon lari haibde ko kan khangde kaw ubu kra de ko hai je aikon ji kegen yumbi oibi nei kon haido ado kegen adum matam bunum ti yumbi obi yaro eba ado the intellectual mayam sing do hujik kaidau lege intellectual mayam do ne buji dakala idi si mat tanjajida ado daga de aikona ngachai aikon haibne it is the responsibility of the intellectual to speak the truth and expose lies haido hujik achumba ngange ni aranba puthoi ni haibje kanano ba hujik thola ise politically mature ore haiba elected mayam bhogda mona tawda thabok tawdreba mathanga honor tawlere division of powers ta ikena mamang da hanjagi ba potu da ikoi gi ta sengna executive legislature judiciary gi mai lo thodang da legislation da kwai maton da law maker lege da even law maker na PIL tharani protest tawne haradi tawkhala adi ure he hujik di adudi ikoi lewak di common people ikoi kari tawda ba voice praja gi voice ngasai goi maruk kalang pana hai ta kolam praja gi voice gi hena lumba natraga kanba yakpa natraga bo kano si leite voice of the people is voice of God ni haiba se tarak ne ngasi politicians sing power hunger media propagandist oibada top chen ba sigi pot mayam sing sina khoi ngasi di sumba mayam thole ado lewak kan matam da ngasi di khoi na ngasi ngangi ba sei ba mayam je horen sei thoke ba dai khoi je from me che me halam me ha je gyan men da da matam la am ni ko sik se sigi pot tholo in tholo hai khoi kemda production leite khoi changa leite kakawi leite khoi leite khoi moro ko pa leite khoi chali individually khoi na ngasi ngangi ba kharu sini yaroi khoi na ngangi sigi mahutta makhoi gi temple in hai ga da assembly jaga sida elected mayam je debate to biyo khana biyo pukhat biyo khana be kanoba khana ra kanda madugi fruitful result do
ꯑꯐꯪꯒꯁꯦ ꯃꯗꯨꯅ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯗꯨꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯛꯂꯝ ꯀꯥꯡꯂꯝ ꯃꯌꯥꯝ ꯂꯤꯈꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯂꯤꯔꯤꯕꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯄꯣꯠ ꯑꯐꯕ ꯑꯣꯏꯒꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯒꯗꯕꯅꯦꯅ ꯂꯩꯕ ꯍꯟꯗꯛꯀꯤ ꯂꯥꯟ ꯊꯣꯛꯂꯛꯄꯗ ꯃꯈꯨꯠꯇ ꯇꯁꯦꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯦꯛꯖꯥꯝꯄꯜ ꯍꯥꯟꯅ ꯄꯤꯒꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯣꯂunteer ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯀꯔꯣꯝꯗ ꯂꯩꯒꯅꯤ FIR ꯃꯌꯥꯝꯅ ꯅꯜꯂꯒ ꯂꯩꯒ꯭ꯔꯅꯤ FIR ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛ PR ꯃꯅꯨꯡꯗ ꯑꯃꯃꯝꯇ ꯂꯧꯗꯤ ꯍꯧꯖꯤꯛ ꯈꯔ ꯂꯧꯈꯠꯂꯒ ꯁꯀꯠꯂꯣ ꯂꯣꯏꯅꯃꯛꯇ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯀꯩꯗꯧꯉꯩ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯕ ꯄꯣꯠ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯣꯡꯐꯝ ꯇꯧꯔꯕ ꯏꯁꯥꯅ ꯏꯁꯥꯁꯦ ꯑꯃꯨꯛꯁꯨ ꯀꯣꯠꯁꯜꯂꯒ ꯐꯨꯝꯖꯜꯂꯒ ꯁꯤꯖꯔꯒꯦꯅ ꯂꯩꯕꯒꯤ ꯇꯥꯡꯀꯛꯇꯣ ꯌꯧꯔꯦ ꯏꯂꯦꯛꯇꯦꯗ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯌꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯥꯟꯅꯕꯤꯒꯅꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯦꯛꯁꯔꯁꯥꯏज ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤಲಿꯇꯤ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯃꯤꯗꯤꯌꯥꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯣꯏ ꯈꯪꯗꯤ ꯈꯪꯖꯜꯂꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯌꯥꯗꯦꯅ ꯊꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯗꯝꯄꯤꯡ ꯀꯩꯅꯣ ꯑꯦꯔꯤꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯃꯨꯊꯠꯈꯤꯕ ꯁꯨꯖꯜꯂꯒ ꯅꯝꯖꯜꯂꯒ ꯊꯝꯒꯦ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯅꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯔꯦꯁꯄꯣꯟꯁꯤꯕꯤलिꯇꯤ ꯄ꯭ꯂꯁ ꯁꯦꯟꯁ ꯑꯣꯐ ꯅꯦꯁꯅꯦꯂꯤꯖꯝ ꯁꯦꯟꯁ ꯑꯣꯐ ꯄꯦꯇ꯭ꯔꯣꯇꯤꯖꯝ ꯁꯦꯟꯁ ꯑꯣꯐ ꯃꯣꯏꯒꯤ ꯇ꯭ꯔꯨ ꯔꯦꯚꯣꯂꯨꯁꯅꯔꯤ ꯁ꯭ꯄꯤꯔꯤꯠ ꯌꯥꯎꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯕ ꯏꯄꯥ ꯏꯄꯨꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯍꯤ 2003ꯒꯤ ꯄꯨꯋꯥꯔꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯁꯨꯔꯣꯜꯅꯦ ꯍꯥꯏꯕꯗꯣ ꯃꯥꯏ ꯆꯣꯞꯍꯟꯒꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, sir, thank you so much. Yam fazana wadana marik chumna thambire akhoi elected singse asuki batik hai tare chahi ani hela